ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯑꯁꯨꯝꯅ ꯃꯇꯨꯡꯂꯣꯝꯗ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ. ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯌꯨꯝ ꯑꯁꯤꯗ ꯊꯤꯔꯕꯗꯤ ꯕꯦꯔꯥ ꯀꯥꯔꯛꯄꯁꯨ ꯌꯥꯏ. ꯑꯗꯨꯅ ꯒꯦꯠꯇ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯂꯥꯛꯑꯣꯗꯅ ꯀꯧꯁꯤꯜꯂꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯃꯤꯟꯅꯔꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯂꯪꯕꯅ ꯒꯦꯠꯇ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯀꯧꯁꯤꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯟꯅ, "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯃꯨꯛ ꯄꯔꯞ ꯀꯧꯁꯤꯜꯂꯛꯂꯤꯕꯗꯨꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ, "ꯑꯩꯈꯣꯏ ꯈꯛꯇꯃꯛ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯔꯒꯗꯤ ꯊꯤꯕꯗꯨ ꯈꯔ ꯀꯨꯏꯅ ꯊꯤꯔꯔꯣꯏ. ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯐꯪꯂꯒꯅꯤꯅ ꯈꯟꯕ. ꯑꯗꯨꯒꯤꯅꯤ. ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯁꯤ, ꯑꯅꯤ ꯑꯅꯤ ꯈꯥꯏꯗꯣꯛꯅꯔꯁꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃ ꯁꯨꯃꯥꯏꯅ ꯆꯠꯂꯁꯤ." "ꯐꯔꯦ, ꯅꯈꯣꯏꯅꯅꯦ ꯃꯈꯥꯒꯤ ꯁꯔꯨꯛꯁꯤ ꯌꯦꯡꯉꯣ, ꯑꯗꯨꯒ ꯆꯟꯗꯨꯒ ꯃꯥꯂꯪꯕꯒ ꯐꯒꯟ, ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯊꯛꯀꯤ ꯁꯔꯨꯛꯁꯤ ꯌꯦꯡꯉꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯃꯊꯛꯇ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯃꯈꯥꯗ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀꯔꯣꯔ ꯀꯨꯜ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ. ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯊꯛꯇ ꯆꯠꯈꯤꯕ ꯆꯟꯗꯨ, ꯃꯥꯂꯪꯕ ꯑꯃꯗꯤ ꯐꯒꯟ, ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯥꯎꯔꯕ ꯎꯄꯨ ꯑꯃ ꯊꯦꯡꯅꯔꯤ. ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ, "ꯃꯁꯤ ꯃꯥꯜꯂꯤꯅꯦ, ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯪꯕ ꯑꯃꯗꯤ ꯐꯒꯟꯅ, "ꯌꯦꯡꯁꯤ. ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯁꯤꯡꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ." "ꯄꯩꯁꯥꯁꯤꯡꯗꯨꯗꯤ ꯃꯥꯟꯗꯦ. ꯀꯔꯣꯔ ꯀꯨꯟꯒꯁꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯅꯤ. ꯁꯤꯗ ꯀꯩꯁꯨ ꯌꯥꯎꯔꯝꯃꯣꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯥꯎꯔꯕ ꯎꯄꯨ ꯑꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯨꯔꯤ. ꯑꯗꯨꯝꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯨꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯂꯣꯟꯁꯤꯟꯅꯗꯨꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯟꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯀꯥ ꯑꯗꯣ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯀꯥ ꯑꯗꯨꯁꯨ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ. ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯇꯣꯔꯆ ꯂꯥꯏꯠꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ. ꯑꯗꯨꯝꯅ ꯃꯩ ꯃꯊꯪ ꯃꯨꯠꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄ ꯑꯃꯗꯤ ꯅꯝꯊꯤꯕ ꯃꯅꯝ ꯅꯝꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯤꯕꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ. ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯊꯛꯇ ꯌꯥ ꯂꯥꯡꯅꯕ ꯑꯃꯗꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯗꯥꯃꯟ ꯑꯃꯗꯤ ꯊꯦꯕ, ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯄꯔꯞ ꯆꯦꯟꯈꯠꯂꯛꯏ. ꯑꯗꯨꯝꯅ ꯆꯦꯟꯈꯠꯂꯛꯄ ꯑꯗꯨꯗ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯤ. ꯑꯗꯨꯝꯅ ꯍꯣꯠꯅꯔꯕꯁꯨ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ. ꯃꯁꯤꯗꯒꯤꯗꯤ ꯊꯦꯕ ꯑꯃꯗꯤ ꯗꯥꯃꯟꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯈꯣꯡꯅ ꯀꯧꯈꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯛꯀꯥꯏꯔꯒ ꯃꯅꯨꯡꯂꯣꯝꯗ ꯆꯪꯉꯛꯄꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯇꯥꯁꯤꯟꯗꯨꯅ ꯌꯥꯝꯅ ꯂꯥꯎꯗꯨꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯟ ꯑꯃꯗꯤ ꯊꯦꯕꯅ ꯆꯦꯟꯁꯤꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗ, "ꯍꯩ, ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯅꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯃꯤ ꯇꯥꯟꯅꯔꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯃꯥꯂꯪꯕ ꯑꯗꯨꯒ ꯐꯒꯟ, ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯖꯤꯛ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯝꯃꯤ. ꯑꯗꯨꯒ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯊꯦꯕ ꯑꯃꯗꯤ ꯗꯥꯃꯟꯁꯨ ꯑꯀꯤꯕꯗꯤ ꯐꯥꯎꯏ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯌꯥꯎꯕꯗꯤ ꯎꯔꯝꯗꯦ. ꯃꯁꯤꯗꯒꯤꯗꯤ ꯗꯥꯃꯟꯅ ꯆꯪꯁꯤꯟꯗꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯃꯁꯥꯗꯣ ꯈꯔ ꯋꯥꯡꯈꯠꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯕ ꯎꯗꯦ. ꯎꯄꯨ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯉꯤ. ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯟꯅ, "ꯀꯔꯤꯅꯣ? ꯎꯄꯨ ꯑꯁꯤꯗꯗꯤ ꯀꯔꯤꯝꯇꯁꯨ ꯌꯥꯎꯗꯅ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨ, ꯃꯥꯂꯪꯕ ꯑꯃꯗꯤ ꯐꯒꯟ, ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯪꯕꯅ, "ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤꯗꯨ ꯀꯌꯥꯗ ꯀꯤꯔꯨꯔꯕ, ꯀꯔꯤꯝꯇ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯎꯄꯨ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ. ꯃꯇꯝ ꯑꯗꯨꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯃꯤ ꯑꯃ ꯊꯣꯔꯛꯂꯒ ꯃꯥꯂꯪꯕꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯎꯄꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤ. ꯑꯗꯨꯒ ꯎꯄꯨꯒꯤ ꯃꯈꯨꯝ ꯑꯗꯣ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯈꯨꯝꯖꯤꯟꯈꯤ. ꯑꯗꯨꯝꯅ ꯈꯨꯝꯖꯤꯟꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯍꯧꯔꯤꯕ ꯃꯔꯤ ꯑꯗꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ. ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯗꯅ ꯃꯥꯂꯪꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯎꯄꯨ ꯑꯗꯣ ꯊꯤꯜꯂꯤ. ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯍꯧꯖꯤꯛꯇꯤ ꯎꯄꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯂꯪꯕ ꯌꯥꯝꯅ ꯋꯥꯅ ꯂꯥꯎ ꯈꯣꯡꯂꯤ.
asomna asum leirambadagi hojikti malangbado sor phungalakli matam aduda mahakki manakongda angang amana nokpagi khonjal tarai khonjal adu tabada malangbana angangsa nakoi aibungta ngakpiu ai matam aduda nisha kan ngaukhibana ai nisagi lai chubadagi nakoi bu minuksi leitana aina wahan khibani nakoi aibungta ngakpiu ai noine tawai thabak khadimak loin tawge asomna malangbana haijarabasu hojikti malangbado sor honbado asum asum wasalakli masa ado humang kangkalakli matam aduda mahakki masa aduda kanagomba amana tapna maduna pairai adama torokpaduda malangba lek utpa pakna yadraba achobo upu adugi manungda tasinduna leiriba masa ado lekthok lengjin jadana tungda pairakliba sibu karino haiduna mahak yauna pakhatli adama torambadagi hauji mahakki matungromda ing laupa makut amana asum marambadagi mahakki manangangi saruk aduda khotpa horaklei adumna khoro kholakpa aduda mahakki manangan ado segaibagum nari adumna chaina phanglakpa aduda malangba mamlaba upu adugi manungda mahak jamna kanna lauri adubu bapada lariba sing aduna su matau kamdana upu ado phakai gadagi haiduna kolei leiduna yenglibani ka adugi manungdadi kari amata leiti masidagi di makhoina makhongna kawpa thinba tawduna yamna kanna upu ado phakai na honari asomna tawrabagi tungda upu ado usinna chinna daman kawwadagi hawjikti phakatkhrai adumna upu adugi makhum aduna phakai khiba aduta manungda malangbado ihing na hing saduna makhet adusu segairamli mamit adusu kothokduna nakanda taduna leiramli manangansu ihing na hing sari karigumba posak amana khotat khibra lenthit khibra ama tawduna segaiduna leirami matum tasallaga ihing na hing saduna manung aduta yauramliba saktam madu urubata chandu phagan theba amadi daman ki khibana malang mapu hundoklamlaga makoi yum arudagi thokinaba yamna kanna chenthorei adumna chenthorapata ikhang khangudana phagangi makhong aduda kanagumba amana tap launa pairakpadigi istiar kumtharakpaduda maha khongpham chahaudaduna uptuna istiar aduda mathang jeiselladuna maha leimaida tarkhi aduma tarakpaduda istiar aduda safukana mathang jaikhiba amati yamna pakhanna yamna yangna chilakhibana maram moraga istiar adudagi safukanna hontharakpa aduta makok lukham amati maraiba adu natanna nakhang amati khajai yauna kaiduna hawjikti khadange saru tektuna mamai mami punama ihing na hing sari wakhal mangge tawraba turoi ngaroi hawgulaklaba masa do hawjik lemhoriba makhoi ahum aduna yamna wana hawgatuna chenthoknabagida makta honari adama tawringai matam aduta makhada leiriba kasing adugi suklamamlaba chakhumlom thangba sat adomdagi musin muba mami ama paithuraklaga phaganbu yomsinduna ka adomda soro laktuna chingchinki phagan makut adu tingthoktuna leimai aduta khotli adubu kaisu upaliti adumak chingchinkhri mahana hek chingchinkibaga phagan yamna kanna lauki adumna chingchinkiba amadi phaganna yamna kanna laukibagi makol adu tabada lemhauriba chandu theba amati daman makhoisu ki khibana yum adugi mapada thongna bagida makta chenthoknari hawjikti makhoi mafam marang khangdana kochen chelabani yum adugi thokpham wariba thongjawado kadomda leibano haiba makhoi khangkhidri asomna makhoina kochen chelingai matam aduda yum adugi manungda nupi amana yamna hauna khangna nokpagi khonjal takhi khonjal ado tabada makhoi ahumdi ki khibana loiri matam aduda makhoi ahumna khutlunaduna aikhoibu ongta ngakpi ikhoi yama lankhre haiduna makhutlunaduna khoirami adubu makhoina khoramjaribato kari amata tadi asomna makhoina leptuna taksillaga kolei leduna jinglingai matam aduda makhoi gi hek mamang maktada angang nupa macha ama gam chenthorei nupa macha do makhoina minungsi lektana makok nekhaiduna hatpi khraba nupa macha aduni nupa macha do chenthораklaga makhoi ahum aduda yamna munna yengi makhoi ahum adusu makhoina pariba torchlight ado angang aduta kapsilli kusu taiphet tana ngauraba mamina musin muna panglaba kiraba angang adu ubada makhoidi bihun thawun chengkhatkhri matam aduda angang aduna damanda bunna yenglei matam adu damanna angang aduda mu gunna yengaga karino haiduna wakhal khadura leiri matam aduda angang aduna damanda changsilao aduga aingonda khoramjo adu warabadi nangbu kanbige haiduna nokli wafam adu tabada daman yamna kina angang adugi manakta changsilli adumna damanna changsin khiba to chandu amati thebana munna yenglo leiri daman
ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯦ ꯑꯗꯨꯒ ꯈꯨꯔꯨ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯃꯍꯥꯛ ꯃꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯉꯥꯡ ꯑꯗꯣ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯅꯠꯇꯕ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯊꯣꯔꯛꯂꯦ ꯑꯗꯨꯗꯨꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯗꯥꯃꯟꯒꯤ ꯂꯨꯈꯝꯂꯣꯝꯗ ꯃꯈꯣꯡ ꯑꯗꯨꯅ ꯅꯦꯠꯊꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯗꯥꯃꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯂꯩꯃꯥꯏꯗ ꯌꯩꯁꯜꯂꯛꯏ ꯑꯃꯗꯤ ꯃꯔꯥꯏꯕꯛꯇꯣ ꯀꯥꯏꯔꯤ ꯑꯗꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯅꯦꯠꯈꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯐꯝ ꯈꯪꯗꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯗꯥꯃꯟ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯔꯥꯏꯕꯛꯇ ꯏ ꯇꯥꯔꯤ ꯑꯗꯨ ꯅꯠꯇꯅ ꯃꯃꯤꯠ ꯑꯃꯗꯤ ꯃꯅꯥꯇꯣꯟꯗꯒꯤꯁꯨ ꯏ ꯇꯥꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯊꯣꯡꯅꯥꯎ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯛꯏ ꯑꯁꯣꯝꯅ ꯆꯦꯜꯂꯛꯂꯒ ꯃꯈꯣꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯕꯗꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕ ꯅꯨꯄꯤ ꯑꯃ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯈꯪꯂꯦꯞ ꯂꯦꯞꯁꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏꯅ ꯁꯤꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯊꯅꯝꯂꯕ ꯗꯥꯃꯟ ꯑꯃꯗꯤ ꯐꯥꯒꯟ ꯑꯗꯨꯒ ꯃꯥꯂꯪꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯈꯣꯏꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯄꯨꯂꯞ ꯇꯥꯁꯜꯂꯒ ꯐꯝꯃꯒ ꯂꯩꯔꯤꯕꯁꯤꯕꯣ ꯆꯟꯗꯨ ꯅꯪ ꯑꯃꯨꯛꯇꯪ ꯀꯧ ꯑꯁ ꯑꯩ ꯉꯝꯃꯣꯏꯗ ꯅꯪ ꯑꯗꯨꯝ ꯀꯧ ꯑꯁ ꯅꯪꯕꯨ ꯀꯧꯕ ꯀꯩꯗꯧꯔꯒꯦ ꯅꯪꯗꯤ ꯀꯩꯗꯧꯒꯦ ꯅꯪ ꯁꯤꯗꯤ ꯑꯩ ꯀꯧꯒꯦꯁꯦ ꯃꯥꯂꯪꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯊꯦꯕꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯃꯥꯂꯪꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤꯕꯗꯣ ꯃꯈꯣꯏꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯕꯗꯤ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯣꯏ ꯈꯣꯡꯐꯝ ꯑꯃꯅꯤ ꯍꯟꯇꯣꯛꯏ ꯃꯥꯂꯪꯕ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯈꯔ ꯆꯦꯟꯕ ꯍꯧꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯕ ꯃꯥꯂꯪꯕ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯣ ꯂꯨꯈꯝꯂꯣꯝꯗ ꯍꯥꯏꯕꯗꯤ ꯃꯅꯪꯒꯜꯂꯣꯝꯗ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ ꯑꯗꯨꯝꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯔꯤ ꯉꯁꯥꯏ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯍꯧꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯤꯠ ꯑꯗꯨ ꯆꯣꯡꯊꯣꯛꯇꯨꯅ ꯃꯈꯥꯖꯥꯏꯗ ꯊꯔꯥꯛ ꯆꯥꯜꯂꯤ ꯃꯈꯦꯠ ꯑꯗꯨꯁꯨ ꯁꯦꯒꯥꯏꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯗꯅꯣꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯪꯕ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯈꯣꯏ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯊꯦꯕꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯃꯉꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯀꯔꯣꯔ ꯀꯨꯟ ꯂꯩ ꯍꯥꯏꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯅꯅꯕ ꯃꯈꯣꯏꯅ ꯂꯥꯡ ꯊꯥꯛꯄ ꯃꯥꯜꯂꯤ ꯃꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯄꯪꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯨꯕꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯣꯛꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯃꯊꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯡꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯪꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯊꯦꯕ ꯑꯁ ꯀꯔꯤꯅꯣ ꯅꯪꯅ ꯃꯗꯨ ꯑꯃꯨꯛ ꯀꯣꯊꯣꯔꯛꯏꯗꯨꯕꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕꯗꯤ ꯅꯪꯁꯨ ꯌꯥꯎꯈꯤꯗꯨꯗꯤ ꯌꯥꯔꯦꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯈꯣꯏ ꯈꯟꯅꯔꯒꯨꯝꯁꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯍꯥꯠꯄꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤꯗꯨꯁꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯉꯥꯏꯈꯣ ꯁꯤꯒꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯒ ꯊꯣꯡ ꯇꯥꯕ ꯅꯠꯇ꯭रो ꯉꯁꯥꯏꯒꯤꯗꯨꯕꯣ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯪꯉꯛꯄꯗ ꯁꯤꯒꯤ ꯆꯧꯀ꯭ꯔꯤꯁꯦ ꯂꯩꯕꯅꯤ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯃꯥꯡꯂꯕꯗꯤ ꯆꯪꯉꯛꯈꯤꯕ ꯑꯗꯣꯝꯗ ꯇꯨꯡꯍꯜꯂꯒ ꯆꯠꯂꯨ ꯂꯝꯕꯤ ꯐꯪꯉꯦ ꯍꯥꯏꯅꯤ ꯇꯨꯡꯍꯜꯂꯒ ꯆꯠꯂꯤꯁꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯦꯕꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯅꯤ ꯇꯨꯡꯍꯜꯂꯒ ꯆꯠꯂꯒ ꯀꯃꯥꯏꯅ ꯂꯝꯕꯤ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯆꯟꯗꯨꯗ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯩ ꯆꯠꯀꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯨꯡ ꯍꯟꯗꯨꯅ ꯆꯠꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯆꯠꯄꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯪ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯤ ꯑꯗꯨꯝꯅ ꯊꯦꯡꯖꯤꯟꯕꯗꯨꯗ ꯆꯟꯗꯨꯅ ꯁꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯗꯥꯃꯥꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯗꯥꯃꯟꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛꯄꯨ ꯁꯤꯔꯝꯗ꯭ꯔꯤꯕꯣ ꯃꯤꯕꯨ ꯍꯧꯖꯤꯛꯇ ꯄꯛꯁꯤ ꯁꯤ ꯌꯥꯕ꯭ꯔꯣ ꯅꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯣ ꯇꯥꯕꯗ ꯑꯩ ꯃꯄꯥꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯊꯦꯕꯁꯨ ꯄꯨꯡꯉꯛ ꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯀꯔꯤꯅꯣꯅꯦ ꯗꯥꯃꯟ ꯏꯕꯥꯅꯤ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯃꯤꯟꯅꯔꯛꯈꯤꯕꯗꯥꯏꯅꯦ
ꯑꯁ ꯊꯦꯕ ꯅꯪꯁꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯒ ꯅꯉꯣꯟꯗ ꯆꯪꯈꯤꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯆꯪꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯣ ꯇꯥꯕꯗ ꯑꯩ ꯆꯪꯉꯛꯂꯤꯕꯅꯤ ꯀꯩꯗꯧꯔꯒꯦꯕ ꯃꯥꯂꯪꯕꯒ ꯐꯒꯟꯒꯗꯤ ꯑꯁ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯌꯨꯝ ꯑꯁꯤꯗ ꯄꯛꯂꯥꯎꯗ ꯂꯥꯎꯏ ꯄꯪꯆꯪꯗ ꯇꯝꯅꯤ ꯑꯗꯨꯒ ꯃꯥꯂꯪꯕ ꯑꯃꯗꯤ ꯐꯒꯟꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯀꯔꯤ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯑꯣ ꯐꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯑꯩ ꯊꯝꯐꯝ ꯈꯪꯉꯤ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯕꯣꯁꯅ ꯄꯥꯎ ꯄꯤꯔꯛꯂꯕꯅꯤ ꯑꯩꯅ ꯕꯣꯁꯇ ꯍꯪꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯩ ꯍꯥꯏ ꯆꯨꯝꯕ꯭ꯔꯥꯅ ꯃꯇꯝ ꯑꯗꯨꯗ ꯕꯣꯁꯅ ꯋꯥꯈꯜ ꯑꯃ ꯈꯪꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯛꯈꯤ ꯑꯦ ꯗꯃꯟ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯅꯨꯡꯂꯣꯝꯗ ꯕꯦꯁꯃꯦꯟ ꯑꯃ ꯂꯩ ꯍꯥꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯇꯔꯪ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯊꯅꯝꯃꯦ ꯍꯥꯏ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯗꯃꯟ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯇꯣꯝꯇ ꯒꯝ ꯆꯪꯁꯤꯟꯈꯤ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯗꯃꯟꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯕꯣꯏ ꯅꯤꯡꯗꯨꯅ ꯃꯈꯣꯏ ꯗꯃꯟꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯏꯟꯅꯔꯤ ꯗꯃꯟ ꯒꯝ ꯑꯁꯨꯝ ꯆꯪꯈ꯭ꯔꯒ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯗꯃꯟ ꯂꯩꯔꯝꯗ꯭ꯔꯤ ꯀꯥꯗꯣ ꯊꯣꯡꯅꯥꯎꯁꯨ ꯄꯥꯟꯗꯦ ꯄꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯒꯤ ꯊꯣꯡ ꯑꯗꯨ ꯈꯛꯇꯅꯤ ꯃꯗꯨ ꯎꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕꯅ ꯑꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯗꯃꯟ ꯁꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯃꯥꯟꯕ ꯁꯛꯇꯝ ꯑꯃ ꯆꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯩ ꯉꯥꯟꯊꯣꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯩ ꯉꯥꯜꯂꯨꯗꯕ ꯕ꯭ꯂꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯉꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯃꯟ ꯃꯜꯂꯨꯔꯕ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯤ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯃꯒꯨꯝ ꯏꯍꯟ ꯍꯟꯅ ꯎꯔꯤ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯀꯟꯅ ꯃꯤꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕ ꯃꯈꯣꯏ ꯑꯅꯤ ꯐꯥꯎꯗꯨꯅ ꯅꯨꯄꯥ ꯑꯃ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯊꯦꯕ ꯑꯃꯗꯤ ꯆꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯊꯣꯛꯈ꯭ꯔꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯤ ꯊꯣꯡ ꯑꯗꯨ ꯎꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯦꯕꯅ ꯉꯥꯏꯈꯣ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯖꯒꯥ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯂꯨꯕꯗꯒꯤ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯂꯛꯂꯤꯕꯁꯤ ꯗꯥꯃꯟꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯂꯪꯕ ꯆꯟꯗꯨ ꯊꯦꯕ ꯑꯃꯗꯤ ꯐꯒꯟ ꯃꯈꯣꯏ ꯃꯊꯪ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯅꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯊꯦꯕꯅ ꯂꯩꯔꯤꯕ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯆꯦꯟꯊꯣꯛꯈꯤ ꯅꯨꯄꯤ ꯑꯗꯣ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯡꯉꯛ ꯉꯛꯏ ꯃꯈꯣꯏ ꯑꯅꯤ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯉꯛꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯥꯖꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 10 ꯈꯔ ꯍꯦꯜꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯂꯤ ꯃꯥꯗ ꯅꯠꯇꯅ ꯃꯥꯒ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯆꯦꯟꯊꯣꯔꯛꯏ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯆꯪꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯅꯝꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯗꯤꯃꯥꯟ ꯑꯗꯣ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯃꯗꯣ ꯇꯧꯗꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯂꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯥꯕꯤꯗꯦ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯗꯥꯃꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯀꯥ ꯑꯗꯣ ꯊꯦꯕ ꯑꯃꯗꯤ ꯆꯟꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯎꯈꯤꯗꯦ ꯃꯃꯤ ꯁꯥꯃꯤ ꯍꯦꯛꯇꯃꯛ ꯃꯥꯡꯈꯤ ꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯨꯕ ꯌꯥꯕ ꯐꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯞꯂꯕꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯇꯥꯟꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯥꯂꯪꯕꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯋꯥꯟꯊꯈꯤ ꯑꯗꯨꯝꯅ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯈꯔ ꯆꯥꯎꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯥꯏꯀꯠꯅꯈꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯍꯧꯖꯤꯛ ꯃꯃꯥꯕꯨ ꯄꯨꯁꯤꯟꯈꯤꯕ ꯀꯥꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯤ
ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯀꯤꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯃꯟꯅ ꯌꯥꯝꯅ ꯀꯞꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯀꯥꯎꯔꯒ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯅꯦꯠꯈꯥꯏꯔꯨꯕꯗ ꯄꯤꯛꯂꯕ ꯊꯣꯠꯂꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯃꯅꯥꯀꯣꯛ ꯑꯃꯗꯤ ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯁꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯁꯤꯗꯤ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯈꯪꯅꯔꯛꯄ ꯇꯥꯔꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆा ꯑꯗꯨꯁꯨ ꯃꯄꯥꯕꯨꯡ ꯍꯥꯠꯈꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯈꯧꯔꯤꯗ ꯊꯤꯜꯂꯝꯂꯒ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯈꯣꯏ ꯃꯉꯥꯃꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯌꯨꯝ ꯑꯗꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯝꯈ꯭ꯔꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯅ ꯍꯦꯛ ꯃꯝꯈꯤꯕꯒ ꯆꯟꯗꯨꯒꯤ ꯂꯨꯈꯝꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯏ ꯑꯗꯨꯝꯅ ꯄꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨꯅꯗꯤ ꯊꯦꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯧꯔꯤꯔꯣꯝꯗ ꯂꯥꯝꯃꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯣꯟꯊꯣꯛꯂꯨꯕꯗꯗꯤ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯃꯁꯝꯅ ꯏꯐꯟ ꯐꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯏꯈꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯆꯟꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯅ ꯆꯟꯗꯨꯅ ꯂꯥꯎꯕ ꯑꯗꯨꯗ ꯊꯦꯕꯁꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯤ ꯃꯍꯥꯛꯁꯨ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯗꯣ ꯃꯍꯥꯛꯅ ꯁꯅꯤꯟ ꯐꯪꯈꯤ ꯑꯗꯨꯅ ꯁꯅꯤꯟ ꯐꯪꯕꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯊꯦꯕꯅ ꯃꯈꯣꯡ ꯑꯗꯣ ꯅꯥꯟꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯈꯣꯏꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯊꯦꯕꯗꯣ ꯃꯊꯕꯥꯛ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯍꯦꯛ ꯃꯥꯡꯈꯤꯕꯒꯗꯤ ꯊꯦꯕ ꯃꯁꯥ ꯈꯪꯖꯗꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯂꯩꯈꯠꯂꯛꯄ ꯍꯧꯔꯛꯏ ꯑꯗꯨꯃ ꯇꯧꯕ ꯑꯗꯨꯗ ꯊꯦꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯂꯤꯉꯩ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯡ ꯐꯥꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯇꯣꯝꯕꯗꯣ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯊꯦꯕꯒꯤ ꯃꯈꯅꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯤꯛꯂꯕ ꯁꯥꯡꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯑꯁꯨꯝ ꯊꯤꯡꯖꯤꯟꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯊꯦꯕ ꯂꯥꯎꯕꯁꯨ ꯉꯝꯗꯦ ꯃꯈꯨꯠ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯂꯩꯈꯠꯂꯛꯄꯒꯤ ꯅꯥꯕꯅꯤ ꯃꯌꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯝꯁꯤꯜꯂꯛꯄꯒꯤ ꯋꯥꯕꯅꯤ ꯃꯁꯥ ꯑꯗꯣ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯁꯨꯝ ꯊꯤꯡꯖꯤꯟꯈꯤꯗꯨꯅ ꯃꯕꯨꯛ ꯌꯧꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯃꯗꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯈꯨꯠ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯈꯥꯏꯔꯛꯏ ꯈꯨꯖꯤꯟꯒꯨꯝꯂꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯅ ꯈꯣꯠꯇꯨꯅ ꯁꯦꯒꯥꯏꯔꯛꯄ ꯋꯥꯈꯥꯏꯔꯛꯄ ꯑꯗꯨꯗ ꯊꯦꯕꯗꯤ ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯤ ꯑꯃꯗꯤ ꯃꯁꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯩꯅꯥꯈꯣꯜꯅ ꯈꯥꯡꯕ ꯉꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯋꯥꯕ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯣ ꯃꯅꯨꯡꯂꯣꯝꯗꯒꯤ ꯁꯦꯒꯥꯏꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛ ꯁꯦꯒꯥꯏꯗꯨꯅ ꯊꯦꯕꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯟꯗꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯃꯆꯤ ꯂꯦꯡꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗ ꯂꯥꯛꯁꯤꯟꯗꯨꯅ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯜꯂꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯗꯨꯅ ꯃꯈꯧꯔꯤ ꯆꯞꯇꯨꯅ ꯊꯝꯈꯤꯕꯅ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯃ ꯂꯥꯎꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯅꯥꯎ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤꯗꯤ ꯆꯟꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯐꯨꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯃꯈꯣꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯗꯨꯅ ꯊꯥꯡꯍꯟꯕꯒꯨꯝ ꯇꯞꯅ ꯇꯞꯅ ꯑꯁꯨꯃꯛ ꯊꯥꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯗꯣꯂꯥꯟ ꯑꯗꯨ ꯐꯥꯎꯕ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯜꯀꯣꯅꯤ ꯇꯝꯅ ꯊꯣꯔꯛꯂꯤ ꯆꯟꯗꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯍꯥꯛ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯔꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯣꯡꯊꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯪꯕꯗ ꯆꯟꯗꯨ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗ ꯂꯥꯝꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕు ꯃꯈꯨꯠ ꯑꯗꯨꯁꯨ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯂꯩꯊꯦꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯩꯈꯥꯏꯔꯒ ꯂꯩꯈ꯭ꯔꯤ ꯃꯈꯨꯠ ꯂꯩꯈꯥꯏꯕꯒꯤ ꯆꯩꯅꯥꯈꯣꯟ ꯑꯃꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯕꯒ ꯌꯥꯝꯅ ꯀꯟꯅ लाउदुना असुम लापना हौजिक्ति बेलकोनी अदु तमना थोरक्लगा महाक मसा अदो लैमाइदा चोंथरखी आदुमना तौबदुता युम अदुगी सुमांगदा तासिंदुना मसा अदो सरु सयांग पुना मपुंग टेक टेकतुना कापखत्तुना सिरि असुमना तौदुना हौजिक्ति मखोय मंगा मक युम अदुता पुन्ना सिरि मतम मदु हौख्रे मथंगी नोंगाले नोंगालकपदा युम अदुगी सुमांगदा कनागुंबा अमा तादुना लैरिबदो मखोय मियोय खरना असुम उरई मदु उरपदगिदी मी मथंग मथंग तादुना युम अदुगी सुमांगदा मी अमा सिदुना लैरि हायदुना मथंग मथंग मी खंगरपदगी चंगदुना जिंगरुबदती सिरिबा मी अदो चंदुनी हायबा खंगली वफम मदु ताबदा सोमदसु रोशन विकास अमदि प्रोजेन मखोय सुपुंगा ngai
ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯂꯥꯡ ꯑꯗꯣ ꯊꯨꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯆꯟꯗꯨ ꯈꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟ, ꯕꯤꯀꯥꯁ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟꯅ ꯌꯨꯝ ꯃꯅꯨꯡꯗꯁꯨ ꯃꯤ ꯑꯁꯤꯕ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯊꯦꯕ, ꯃꯥꯂꯪꯕ, ꯐꯥꯒꯟ ꯑꯃꯗꯤ ꯗꯃꯟ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ, ꯉꯍꯥꯟꯋꯥꯏꯗ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯍꯥꯠꯈꯤꯕꯗꯨ ꯃꯈꯣꯏ ꯃꯉꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯂꯥꯎꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯑꯃꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯂꯧꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯃꯪꯗ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯂꯥꯛꯅꯅꯕ ꯍꯟꯅ ꯃꯃꯪꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯕ꯭ꯔꯣꯖꯦꯟꯅ ꯋꯥꯐꯝ ꯑꯗꯣ ꯔꯣꯁꯟ ꯑꯃꯗꯤ ꯕꯤꯀꯥꯁꯇ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯅꯕ ꯁꯦꯡꯗꯣꯛꯅꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯉꯁꯤꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ꯫ ꯃꯥꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯂꯛꯂꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯊꯪ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯉꯥ ꯈꯝꯕ꯭ꯔꯥꯡꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯣꯖꯦꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯩꯃ, ꯍꯧꯖꯤꯛꯇꯤ ꯏꯇꯩꯃꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯕꯅꯤನ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯌꯦꯠꯄꯤꯔꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯣꯏ, ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯝꯆꯥꯛꯅꯗꯨꯅ ꯂꯩꯔꯨꯔꯕ ꯑꯃꯗꯤ ꯂꯩꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯨꯔꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯝꯂꯦꯟꯗ ꯍꯜꯂꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯃꯄꯣꯛꯁꯤꯒꯤ ꯀꯥꯎꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯥꯁ ꯑꯃꯗꯤ ꯔꯣꯁꯟꯅꯁꯨ ꯃꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ, ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯒꯦ, ꯅꯈꯣꯏꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯌꯨꯝ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯅꯤ, ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯅ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯉꯥ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯃꯗꯤ ꯐꯠꯇꯕ ꯃꯤꯁꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯐꯪꯈꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯉꯥꯕꯨ ꯅꯦꯛꯇꯨꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯑꯗꯨ ꯈꯪꯕꯗꯒꯤ ꯑꯩꯅ ꯃꯈꯣꯏ ꯂꯥꯛꯀꯅꯤ, ꯃꯍꯥꯛꯅ ꯃꯤ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯁꯅꯥꯁꯤꯡꯗꯣ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯗꯣ ꯅꯈꯣꯏꯒꯤ ꯑꯣꯏꯖꯔꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ, ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯟꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕ꯭ꯔꯣꯖꯦꯟ, ꯕꯤꯀꯥꯁ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯂꯩꯅꯨꯡ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯅꯥ ꯈꯔ ꯐꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯅꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫